Hello ma'am, khunjari ma'am ngasidi soya changse thongjarake soya chang haine akoi yumlomda di soyabean thongi haina bane ado thongbadi kya sanade akoi ngobrom yam sanadra ado ahanbada ising pomong sabada mase 20 minutes muk tingchalaga thamage ado yam hawba mawongda thongjarake ma'am su hana saramgani ado aigi mawongse amuk thongbasu try tawbiyo yam hawbane kai sangedagi haidu mathang yengminarsi ahanbada aina khamena sinba achouba ani lore akoi yunggi matungina morok manga tepa lore aduga sing khara hapchale migi matungina mi yambe matungina akoi quality di kharaga yamna happy tare mi yamba ina khamena sinba mari manga ko alu su haptana yam haung thongjarake ko adu ising kitang hapchale aduga tak thatpire paste oina yam de kan thongake yam hawbane ado takpa loire saina ko ado si thamgre adu kai thongba hawjarage ma'am ahanbadane ko ai khang ama thangale aduga kitang thau kitang haire thongba pura hinjangi oina di hawdriba ko ado kitang hana kai ngauthokadage doi ujarage aduga aigi ngasagi soya changdo soyabean do phajana samthoy ani ro homla ising aphabada aduga phajana khutna sumdo mahi amata yaudana aduga thau kitang hairaga mase hana ngauthokpirani sigi mawong sinane hinjang se yam hawhalleba atu aduga ke haini thongba loraga chagan lawdo tawdabani sob yam oibani yam hawbani sigi hinjang se charaga khangani ado hap tawba koi gi pochai khati dum marak thongpada hapakpaduda dum ma'am ubigani aduna skip tawdana yengbiyo aduga thum kitang haidi horen hinjang do dasu thum de hapakini ko ado sigi soya changsi manung dasu tasty oinaba thum kitang pin sai tare kitang hapaga mase thau kitang hapaga ngobire ngobasina kitang brown oirakpa malaibine ba ko kage torokpa adu tawbana te ko chana ngauthokpirani aduga thau yamdabagi dum napsalisine aduga mase akhoigi mahise lom chupsangrabane ba ko aduga maise muthalani aduga lokthokpirani lokthokba matungda side da phajana thamani adu lorba matungda hinjang haidi curry se thongbu charage yam hawba recipe ni ma'am tanga samina ba puri ga samina ba loi hawbani adu masidi protein yam wangbani anganda pijabadi yam phaba jani adu ma'am ai si khastan thongage otpa nungai bagi munbada su nungai ba ko adagi phajana phengdore mu kani na aduga asa thau khara ai hinjang sigi changda ina sa thau se haijare adu kai thaktoino do ai haijarage mathang yamna kai haini masala yam thau bai wana te thongbada kitang mong tan thongba haitare sise aduga atopa amadi hapkani ko atopa pot amadi hapakini aina aduda khangani ma'am kai noi do tejpata han thadare ma'am aduga jira maru hana kitang thadare aduga isida mithi nuthi kain thadade adu hing kitang thadare aduga ina tilhau se kitang kuptakna soiragane tilhau ohumne se haidi hinjang gravy se sina oidoine ba alu nungro hapoba tilhau sina oidoine ba khamena sinbaduga aduga tilhau se hana thadaraga tilhau se kitang soboba ba ngauthokpire mana munba kitang wabagi ko adu loba matungda aina hojiki chanam khara masu kitang yamna masu makak soy ko paste nate tilhau su paste nate chanam si su paste nate kitang makak soiraga hapchale sigi mawong sina si khusoi sina hen hawbne ma'am aduga phajana moise munna ba ngobirani maroi hana mundra hinjang do hawroidana ko adugi ai hojik thum thaksalani pura hinjangi oina hana da thum thaksale kaino da akhoigi tilhau chanamdagi ising yam thuna thoglaaga maroi se munnaba to phajana ngobire mai leitharaga do khumjalaga ngak thamaga ngobirani ma'am phajana ngore brown phara changadra sidagi yasale sidagi aigi soya changse haidi soyabean se ma'am haina ba soyabean se kamai thonggadagi do ucharage mathangda khwai first aina mase morok powder angang do hapire
ꯃꯣꯔꯣꯛ ꯑꯁꯪꯕꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯣꯃꯦꯇꯣ ꯍꯥꯏꯗꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯄꯦꯁ ꯁꯦꯝꯈꯤꯕꯗꯣ ꯑꯗꯨꯗ ꯌꯥꯎꯔꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯊꯪꯗꯅ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯠ ꯃꯁꯥꯂꯥ ꯃꯤꯠ ꯃꯁꯥꯂꯥꯁꯨ ꯑꯣꯏꯔꯁꯨ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯐꯤꯁ ꯃꯁꯥꯂꯥ ꯑꯣꯏꯔꯁꯨ ꯌꯥꯏ ꯑꯩꯁꯤꯅ ꯐꯤꯁ ꯃꯁꯥꯂꯥꯅꯦ ꯐꯤꯁ ꯃꯁꯥꯂꯥ ꯍꯥꯞꯄꯤꯔꯦ ꯑꯗꯨꯒ ꯃꯩꯗꯤ ꯂꯩꯊꯕꯤꯌꯣ ꯀꯥꯗꯅꯕ ꯃꯁꯥꯂꯥ ꯀꯥꯔꯗꯤ ꯍꯥꯎꯇꯦꯗꯅꯀꯣ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯄꯥꯎꯗꯔꯒ ꯖꯤꯔꯥ ꯄꯥꯎꯗꯔꯒ ꯈꯔꯒ ꯍꯥꯞꯄꯦ ꯑꯩꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯥꯝ ꯌꯥꯝꯕ ꯅꯠꯇꯦ ꯃꯤ 4 ꯈꯛꯇꯪꯒꯤ ꯊꯣꯡꯗꯣꯏꯅꯦꯕ ꯑꯗꯨꯅ ꯆꯥꯡꯁꯤꯗꯤ ꯃꯌꯥꯝ ꯃꯤ ꯌꯥꯝꯃꯒꯅ ꯈꯔ ꯂꯣꯏ ꯍꯦꯟꯒꯠꯄꯤꯌꯣꯀꯣ ꯑꯗꯨꯒ ꯃꯆꯨꯁꯦ ꯈꯔ ꯊꯥꯛꯆꯤꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯅꯤ ꯍꯥꯏꯅ ꯀꯥꯗꯅꯕ ꯃꯩꯗꯤ ꯑꯗꯨꯝ ꯃꯤꯗꯤꯌꯝꯗ ꯊꯝꯃꯤꯀꯣ ꯀꯥꯈꯤꯅꯦꯅ ꯑꯩꯁꯦ ꯑꯗꯨꯒ ꯁꯤ ꯃꯇꯥꯡꯁꯤꯗ ꯉꯁꯥꯏ ꯑꯩꯅ ꯇꯛꯈꯥꯏꯕ ꯈꯥꯃꯦꯟ ꯑꯁꯤꯟꯕꯅꯦ ꯁꯤꯡꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯅꯦ ꯑꯗꯨꯏꯗꯣ ꯍꯩꯖꯤꯟꯕꯤꯔꯅꯤ ꯁꯤꯁꯦ ꯑꯩꯅ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯜꯂꯛꯑꯕꯅꯦ ꯄꯦꯁꯇ ꯅꯪꯃꯜꯂꯦꯅꯀꯣ ꯑꯗꯨꯒ ꯏꯁꯤꯡ ꯈꯤꯇꯪ ꯌꯥꯟꯁꯤꯜꯂꯦ ꯑꯗꯨꯒ ꯁꯤ ꯍꯩꯖꯤꯟꯕꯤꯔꯦ ꯑꯗꯨꯒ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯃꯨꯛ ꯐꯖꯅ ꯃꯨꯟꯕ ꯐꯥꯎ ꯂꯣꯟꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯗꯣ ꯒ꯭ꯔꯥꯏꯟꯗꯔꯒꯤꯗ ꯌꯥꯎꯕꯗꯣ ꯑꯗꯨꯁꯨ ꯈꯤꯇꯪ ꯏꯁꯤꯡ ꯍꯩꯖꯤꯜꯂꯒ ꯑꯃꯨꯛ ꯍꯩꯖꯤꯟꯕꯤꯔꯦ ꯃꯥꯡꯗꯅꯕ ꯍꯥꯏꯅ ꯑꯗꯨꯒ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯂꯩꯔꯕ ꯃꯇꯨꯡꯗꯅꯦ ꯐꯖꯅ ꯃꯥꯒꯤ ꯂꯩꯈꯠꯄꯤꯔꯣ ꯑꯗꯨꯒꯅꯦ ꯁꯧꯍꯟꯕꯤꯔꯣ ꯑꯃꯨꯛꯇꯪ ꯄꯨꯗꯨꯛ ꯁꯧꯍꯟꯕꯤꯔꯣꯕ ꯑꯗꯣ ꯑꯩꯅ ꯊꯥꯛꯏꯕ ꯃꯁꯥꯂꯥ ꯑꯗꯒꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯤ ꯄꯦꯁ ꯃꯣꯏ ꯃꯌꯥꯝꯁꯦ ꯑꯝꯇ ꯐꯖꯅ ꯃꯨꯟꯗ꯭ꯔꯤꯕꯅꯦꯕ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯨꯟꯅꯕ ꯁꯧꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯃꯩꯁꯦ ꯂꯩꯊꯔꯅꯤ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯌꯥꯝꯅ ꯊꯥꯛꯅꯗꯕ ꯄꯣꯠ ꯑꯃ ꯊꯥꯛꯇꯣꯏꯅꯤ ꯃꯌꯥꯝ ꯑꯩꯅ ꯇꯧꯔꯤꯁꯦ ꯈꯤꯇꯪꯅꯤꯀꯣ ꯌꯥꯝ ꯅꯠꯇꯦ ꯆꯃꯁ ꯃꯇꯣꯟꯗ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯎꯠꯇꯤ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯁꯣꯗꯥ ꯕꯥꯏꯒꯞꯇꯣ ꯈꯤꯇꯪ ꯊꯥꯛꯑꯦ ꯎꯠꯇꯤꯒꯤ ꯇꯥꯏꯞꯇ ꯆꯃꯁ ꯑꯃ ꯊꯥꯛꯇꯧꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯈꯤꯇꯪ ꯃꯗꯨꯏꯗꯨꯅꯅꯦ ꯍꯣꯔꯦꯟ ꯃꯥꯏ ꯒ꯭ꯔꯦꯚꯤꯁꯦ ꯃꯣꯟ ꯂꯥꯎꯔꯒ ꯌꯥꯝ ꯍꯥꯎꯗꯣꯏꯅꯦꯕ ꯑꯗꯨꯒ ꯂꯥꯁꯇ ꯑꯃꯁꯨ ꯊꯥꯛꯂꯛꯈꯤꯅꯤ ꯁꯤꯒꯤ ꯁꯣꯌꯥ ꯆꯪ ꯊꯣꯡꯕꯗ ꯈ꯭ꯋꯥꯏꯗꯩ ꯍꯥꯎꯕ ꯄꯣꯠ ꯑꯃꯁꯨ ꯊꯥꯛꯂꯛꯈꯤꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯁꯧꯔꯦ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯥꯏꯖꯒꯦꯀꯣ ꯎꯠꯇꯤ ꯊꯣꯡꯕꯒꯤ ꯇꯥꯏꯞꯇ ꯆꯃꯁ ꯑꯃ ꯊꯥꯛꯄ ꯅꯠꯇꯦ ꯈꯤꯇꯪ ꯄꯤꯟꯁ ꯍꯥꯏꯇꯥꯔꯦ ꯃꯐꯣꯟ ꯇꯥꯅꯕꯒꯤꯅꯦ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯁꯤꯒ ꯊꯥꯖꯗꯅꯀꯣ ꯎꯠꯇꯤ ꯊꯣꯡꯕ ꯅꯠꯇꯦ ꯁꯦ ꯌꯦꯟꯁꯥꯡꯁꯦ ꯃꯐꯣꯟ ꯇꯥꯅꯕꯅꯦꯕ ꯑꯗꯨꯒ ꯐꯖꯅ ꯑꯣꯠꯄꯤꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯃꯨꯟꯁꯜꯂꯛꯑꯕꯅꯦ ꯍꯥꯏꯗꯤ ꯃꯤꯛꯁ ꯑꯣꯏꯔꯛꯑꯕꯅꯦꯕ ꯑꯩꯅ ꯍꯥꯞꯄꯤꯕ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯣꯌꯥ ꯆꯪ ꯑꯩꯅ ꯇꯥꯎꯊꯣꯛꯈꯤꯕꯗꯣ ꯀꯥꯕꯛ ꯁꯦ ꯍꯥꯞꯆꯤꯟꯕꯤꯔꯦ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯂꯥꯁꯇ ꯑꯩꯒꯤ ꯍꯤꯟꯖꯥꯡ ꯃꯑꯣꯡꯗꯣ ꯎꯔꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝ ꯈꯪꯒꯅꯤ ꯍꯥꯎꯒꯅꯤ ꯑꯗꯣ ꯃꯁꯤꯒꯤ ꯑꯩꯅ ꯃꯔꯛ ꯃꯔꯛꯇ ꯌꯥꯝ ꯇꯣꯏꯅꯗꯤ ꯆꯥꯗꯦꯕꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯤꯁꯦ ꯌꯥꯝ ꯄꯥꯝꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯔꯛ ꯃꯔꯛꯇ ꯑꯩꯅꯁꯦ ꯊꯣꯡꯉꯦꯕ ꯀꯥꯡꯍꯧꯗ ꯑꯣꯏꯔꯒꯅ ꯑꯣꯏꯔꯦ ꯅꯠꯇ꯭ꯔꯒ ꯊꯣꯡꯕꯁꯨ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯊꯔꯒ ꯊꯣꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯃꯨꯟꯅꯕ ꯃꯌꯥꯝ ꯐꯖꯅ ꯃꯨꯜꯂꯦ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯈꯤꯕ ꯄꯣꯠ ꯃꯌꯥꯝꯗꯨ ꯌꯦꯡꯉꯨ ꯃꯊꯛꯇ ꯇꯥꯎꯈꯠꯂꯛꯑꯕꯅꯦ ꯁꯦ ꯃꯍꯤ ꯍꯥꯞꯇ꯭ꯔꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯔꯦ ꯑꯗꯣ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯅꯪꯐꯥꯎ ꯅꯪꯁꯤꯜꯂꯛꯑꯕꯅꯦ ꯑꯗꯨꯒ ꯇꯟꯒꯒꯨꯝꯕ ꯆꯥꯗꯕ ꯑꯣꯏꯔꯗꯤ ꯁꯤꯗꯩꯁꯤꯗ ꯈꯤꯇꯪ ꯅꯪꯁꯤꯜꯍꯜꯂꯒꯅꯦ ꯑꯗꯨꯝ ꯃꯍꯤ ꯍꯥꯞꯇ꯭ꯔꯁꯨ ꯌꯥꯏ ꯑꯗꯣ ꯑꯩ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯦ ꯐꯗꯤꯒꯣꯝ ꯍꯥꯞꯄꯤꯁꯦ ꯂꯣꯏꯕꯩ ꯅꯠꯇꯦꯀꯣ ꯃꯅꯝ ꯅꯨꯡꯁꯤꯅꯕꯅꯦ ꯑꯗꯣ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯐꯗꯤꯒꯣꯝꯒꯤ ꯌꯥꯝ ꯗꯔꯀꯥꯔꯗꯤ ꯑꯣꯏꯗꯕꯅꯦ ꯑꯩ ꯂꯥꯁꯇ ꯁꯤ ꯐꯗꯤꯒꯣꯝ ꯊꯛꯑꯣꯏ ꯑꯇꯣꯞꯄ ꯃꯅꯥ ꯑꯃ ꯊꯥꯛꯀꯅꯤ ꯑꯗꯨꯁꯨ ꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯤꯗ ꯌꯥꯝ ꯆꯥꯟꯅꯕ ꯄꯣꯠꯅꯤ ꯃꯌꯥꯝ ꯁ꯭ꯀꯤꯞ ꯇꯧꯗꯅ ꯌꯦꯡꯕꯤꯌꯨ ꯍꯧꯖꯤꯛ ꯂꯣꯏꯗ꯭ꯔꯤ ꯃꯁꯤ ꯐꯖꯅ ꯃꯨꯜꯍꯜꯂꯒꯦ ꯑꯗꯨ ꯂꯣꯏꯔꯀꯥꯟꯗ ꯑꯩꯒꯤ ꯏꯁꯤꯡ ꯍꯥꯏꯗꯤ ꯒ꯭ꯔꯦꯚꯤ ꯑꯣꯏꯅꯕ ꯃꯍꯤ ꯍꯥꯞꯄꯅꯤ ꯃꯁꯛꯁꯨ ꯐꯖꯔꯦ ꯀꯂꯔꯐꯨꯜ ꯑꯣꯏꯔꯦ ꯍꯤꯟꯖꯥꯡꯁꯦ ꯀꯂꯔꯗ ꯃꯁꯛ ꯐꯖꯔꯗꯤ ꯍꯦꯛꯇ ꯍꯥꯎꯕꯅꯤ ꯃꯌꯥꯝ ꯆꯨꯝꯗ꯭ꯔꯥ ꯑꯗꯩ ꯏꯁꯤꯡ ꯑꯁꯥꯕ ꯑꯩꯅ ꯊꯝꯖꯕꯅꯤ ꯁꯤ ꯗꯥꯏꯔꯦꯛ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯈꯤꯇꯪ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯅꯤꯠ 35ꯃꯨꯛ ꯐꯖꯅ ꯊꯣꯡꯕꯤꯔꯅꯤ ꯑꯍꯥꯟꯕꯗ ꯂꯩꯈꯠꯂꯅꯤ ꯑꯗꯨꯒ ꯑꯅꯤꯔꯛ ꯁꯨꯕꯗꯅ ꯂꯩꯈꯠꯂꯒ ꯕꯣꯏꯜ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯦꯗꯤꯌꯝꯗ ꯊꯝꯃꯅꯤ ꯁꯤꯗꯤ ꯂꯥꯡꯉꯦꯕꯀꯣ ꯂꯥꯡꯉ ꯆꯥꯕꯗꯤ ꯀꯌꯥ ꯍꯥꯎꯇꯦ ꯁꯤ ꯍꯤꯟꯖꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯅꯪ ꯂꯥꯎꯕꯗꯣ ꯒ꯭ꯔꯦꯚꯤꯗꯣ ꯅꯪ ꯂꯥꯎꯕꯒꯤ ꯇꯟꯒ ꯇꯣꯠꯄ ꯑꯣꯏꯁꯨ ꯆꯥꯛꯀ ꯇꯣꯠꯄ ꯑꯣꯏꯁꯨ ꯌꯥꯝ ꯍꯥꯎꯕꯅꯦ ꯃꯌꯥꯝ ꯑꯩꯅꯈꯤꯇꯪ ꯍꯥꯎꯖꯕ ꯍꯤꯟꯖꯥꯡꯁꯦ ꯁꯨꯝ ꯃꯌꯥꯝꯗ ꯁꯤꯌꯔ ꯇꯧꯖꯅꯤꯡꯉꯦꯕꯀꯣ ꯁꯤ ꯍꯥꯎꯕꯅꯦ ꯑꯗꯣ ꯈꯨꯝꯖꯤꯜꯂꯦ ꯃꯌꯥꯝ ꯊꯣꯡꯉꯦ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 35ꯃꯨꯛ ꯐꯥꯔꯦ
ꯃꯍꯤꯁꯦ ꯐꯖꯅ ꯅꯪꯁꯜꯂꯦ ꯑꯗꯨꯒ ꯃꯅꯝꯁꯨ ꯅꯨꯡꯁꯤꯔꯦꯗꯣ ꯑꯗꯣ ꯃꯍꯤꯁꯦ ꯑꯩꯅ ꯁꯨꯝ ꯌꯦꯡꯉꯦꯕꯀꯣ ꯈꯤꯇꯪ ꯑꯃꯨꯛ ꯂꯩꯇ꯭ꯔꯥ ꯍꯥꯏꯗꯤ ꯂꯥꯡꯉꯦꯕ ꯈꯤꯇꯪ ꯃꯤꯅꯤꯠ 5ꯃꯨꯛꯇ ꯊꯣꯡꯈꯤꯒꯦ ꯂꯩꯊꯔꯒ ꯑꯗꯨꯒ ꯁꯤꯒꯤ ꯁꯣꯌꯥ ꯆꯪꯁꯦ ꯀꯥꯡꯍꯧꯒꯨꯝꯕꯗꯗꯤ ꯈꯔ ꯀꯟꯇꯛ ꯀꯟꯇꯛ ꯆꯛ 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 ꯂꯥꯎꯗ꯭ꯔꯥ ꯑꯗꯨꯒ ꯑꯩꯒꯤ ꯁꯤꯒꯤ ꯁ꯭ꯇꯥꯏꯜꯗ ꯍꯥꯟꯅ ꯉꯧꯊꯣꯛꯑꯒ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯑꯗꯒꯤ ꯐꯨꯠꯇꯕꯤꯗ ꯏꯁꯤꯡ ꯑꯁꯥꯕꯗ ꯖꯁ ꯇꯤꯡꯕ ꯌꯥꯝꯅ ꯃꯅꯨꯡꯁꯦ ꯑꯗꯨꯝ ꯁꯅꯥ ꯊꯣꯡꯕꯗꯧꯅ ꯇꯧꯕꯅꯦ ꯑꯩꯅ ꯂꯥꯁꯇ ꯊꯥꯛꯏꯁꯤꯅꯅꯦ ꯒꯔꯝ ꯃꯁꯥꯂꯥꯁꯨ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯑꯗꯣ ꯂꯥꯁꯇ ꯍꯤꯟꯖꯥꯡ ꯂꯣꯏꯕꯗ ꯑꯃꯁꯨ ꯊꯥꯛꯂꯛꯈꯤꯅꯤ ꯑꯩꯒꯤ ꯃꯉꯣꯟꯗ ꯆꯥꯟꯅꯕ ꯃꯁꯥꯂꯥ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯊꯣꯡꯅ ꯁꯨꯝ ꯅꯪꯁꯜꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯇꯞꯅ ꯆꯥꯛꯁꯦ ꯆꯥꯕꯅꯤꯅ ꯍꯤꯟꯖꯥꯡꯁꯦ ꯊꯝꯃꯒ ꯅꯪꯁꯜꯂꯛꯑꯦꯕ ꯑꯗꯨꯒꯤ ꯑꯩꯗꯤ ꯃꯍꯤꯁꯦ ꯈꯤꯇꯪꯕꯨꯗꯤ ꯋꯥꯠꯂꯤ ꯈꯤꯇꯪꯒ ꯊꯣꯡꯈꯤꯒꯦ ꯌꯥꯝ ꯅꯪꯉꯒꯗꯤ ꯃꯨꯊꯠꯂꯣꯏꯕ ꯑꯩꯗꯤ ꯃꯌꯥꯝ ꯐꯖꯅ ꯌꯥꯔꯦ ꯑꯃꯨꯛꯇꯣ ꯑꯗꯣ ꯃꯨꯊꯠꯄ ꯌꯥꯕꯩ ꯆꯥꯡ ꯂꯥꯛꯑꯦ ꯃꯍꯤꯁꯦ ꯑꯃꯨꯛꯇꯣ ꯐꯖꯔꯕ ꯃꯌꯥꯝ ꯆꯥꯛꯎꯏ ꯂꯥꯎꯕ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯄꯨꯔꯥ ꯌꯥꯔꯦꯗꯣ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯕ ꯃꯥꯒ ꯌꯥꯝ ꯆꯥꯟꯅꯕ ꯃꯁꯥꯂꯥ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯁꯦ ꯀꯁꯇꯨꯔꯤ ꯃꯤꯊꯤ ꯑꯀꯪꯕꯒꯤ ꯃꯅꯥꯁꯦ ꯊꯣꯛꯄꯅꯦ ꯃꯁꯦ ꯈꯤꯇꯪ ꯅꯩꯈꯥꯏꯕꯤꯔꯒꯅꯦ ꯊꯥꯛꯄꯤꯔꯣ ꯑꯗꯨꯒ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯕꯅꯦ ꯌꯥꯝ ꯆꯥꯟꯅꯕꯅꯦ ꯐꯗꯤꯒꯣꯝꯗ ꯍꯦꯟꯅ ꯆꯥꯟꯅꯕꯅꯦ ꯐꯗꯤꯒꯣꯝ ꯊꯥꯛꯇ꯭ꯔꯁꯨ ꯑꯩ ꯉꯁꯥꯏ ꯁꯨꯝ ꯊꯥꯛꯏꯗꯨꯗꯤ ꯍꯥꯎꯅꯕꯅꯦ ꯇꯣ ꯃꯍꯤꯁꯦ ꯃꯌꯥꯝꯗꯣ ꯆꯞ ꯆꯥꯔꯦꯁꯦ ꯑꯩ ꯍꯣꯔꯦꯟ ꯃꯤꯅꯤꯠ ꯈꯔ ꯑꯃꯨꯛ ꯄꯣꯊꯥꯔꯅꯤꯗꯅ ꯍꯥꯏꯗꯤ ꯏꯪꯍꯜꯂꯒ ꯊꯝꯃꯅꯤꯗꯅ ꯑꯗꯨꯗ ꯄꯨꯔꯥ ꯅꯪꯉꯝꯃꯗꯧꯅꯦ ꯂꯣꯏꯁꯤꯜꯂꯦ ꯃꯨꯊꯠꯂꯒꯦ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯀꯨꯏꯅ ꯏꯪꯍꯜꯂꯕ ꯍꯥꯏꯗꯤ ꯃꯤꯅꯤꯠ 30ꯃꯨꯛ ꯐꯥꯔꯦ ꯆꯥꯛ ꯊꯤꯔꯒꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯄꯨꯔꯥ ꯅꯪꯉꯗ꯭ꯔꯥ ꯑꯁ ꯌꯥꯝ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯑꯩ ꯍꯥꯏꯖꯅꯕ ꯅꯠꯇꯦ ꯑꯃꯨꯛꯇꯪ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯣ ꯇꯧꯗ꯭ꯔꯗꯤ ꯊꯥꯖꯗꯅ ꯌꯥꯝ ꯑꯣꯏꯅꯝꯃꯒ ꯍꯥꯎꯕꯅꯤ ꯑꯃꯨꯛꯇꯣ ꯐꯖꯔꯕ ꯃꯌꯥꯝ ꯇꯟꯒ ꯆꯥꯕꯁꯨ ꯍꯥꯎꯕꯅꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏꯖꯒꯦ ꯍꯟꯖꯟ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯀꯅꯣ ꯄꯨꯔꯤꯒ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦ ꯆꯥꯛꯀ ꯇꯣꯠꯂꯒꯁꯨ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛꯀ ꯆꯥꯗꯣꯏꯅꯦ ꯃꯌꯥꯝ ꯑꯩ ꯆꯥꯛꯂꯨꯛ ꯊꯤꯔꯒꯦ ꯑꯩ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯃꯌꯥꯝ ꯑꯩꯒꯤꯅꯦꯀꯣ ꯈꯥꯃꯦꯟ ꯑꯈꯥꯕꯤ ꯑꯃ ꯃꯦꯠꯂꯦ ꯑꯂꯨ ꯃꯆꯥ ꯑꯃ ꯇꯧꯔꯒ ꯑꯩ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯩ ꯅꯍꯥꯟ ꯀꯥꯡꯁꯣꯏ ꯊꯣꯡꯕꯗ ꯃꯌꯥꯝ ꯌꯦꯡꯕꯤ ꯊꯦꯡꯀ꯭ꯌꯨ ꯃꯌꯥꯝ ꯑꯗꯨꯒ ꯆꯝꯐꯨꯠ ꯑꯃ ꯇꯧꯔꯦ ꯌꯥꯝ ꯁꯤꯝꯄꯜ ꯑꯣꯏꯅ ꯁꯤꯁꯨ ꯑꯗꯨꯝ ꯍꯦꯕꯤꯅꯤꯗꯅꯀꯣ ꯁꯣꯌꯥꯕꯤꯟꯅꯤꯅ ꯑꯗꯨꯒ ꯑꯩꯒꯤ ꯉꯁꯤ ꯁꯣꯌꯥ ꯆꯪ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯃꯌꯥꯝ ꯍꯥꯎꯒꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯆꯨꯒꯗꯤ ꯐꯖꯔꯦ ꯑꯩꯒꯤ ꯍꯁꯕꯦꯟ ꯆꯥꯈ꯭ꯔꯕꯅꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯅ ꯀꯣꯟꯅ ꯁꯥꯎꯟꯁꯦ ꯍꯥꯞꯄꯅꯦ ꯃꯥꯗꯤ ꯈꯨꯍꯥꯎ ꯊꯤꯑꯅ ꯍꯥꯏꯔꯝꯃꯦ ꯑꯗꯨꯒ ꯃꯥ ꯂꯟꯁꯀꯤ ꯆꯥꯕ ꯂꯥꯛꯑꯒ ꯑꯗꯨꯝ ꯆꯥꯔꯒ ꯑꯗꯨꯝ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯁꯨ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯊꯦꯡꯀ꯭ꯌꯨ